National Highway number 150 Imp-Ukhrul lambi gi Lamlai constituency gi mafam sinba thungbada kaukiba matam kaktaba total shutdown gi khongjan chathari. Lamlai constituency gi manung chanba chingkhong chingyada lairiba Central Forcing lautho uhaiduna chathariba total shutdown asina maram oiraga lambi da gari chatna khidrei. Lalol itik ki thabak su lepki sabung khokta total shutdown sogat pasingna ayuk angan badagi hauna Jad Regiment lautho u makhoi gi mahut State Force oina senbio haina demand tawrakle. Total shutdown usikamari lainena Lamlai Kendra Village Volunteer Force ki media coordinator Oinam Oken Shanana Imp-Ukhrul lambi gi Lamlai constituency sin bathungna chathariba total shutdown gi khongjang yashinaba leitre. Ngasi shu manung hanjin bakhungang sing asida kuki khulai paiba singna tattana nongmai adumak kablakle. Kuki singna nongmai kablakle haiduna mafam asida lairiba State Force singna handuna nongmai kablabashu karigi nongmai kablibano haina mafam asida lairiba Jad Regiment na Manipur Police ta wahang taubata natana aki akhang pibagi thawong laikrai. Maram asina mafam asigi khunja singgi khanbiraga ahenba State Force thambiyo Jad Regiment asi lauthokpikro hairakli. Ngarang police station da Unabada akogi Lamlai ki LKBPF ki sana dagi okem sana akoi unaraga akoi yanaba ma porakre aduna ballasi handoknaba mayam da appeal tawjirina akogi MLA ki Facebook page ma da thagalakpado yamna laibak thibani hojimaki oina akoi adugumba khongjang asi handokjaba leijade karigumba da handokpa taraga su akoina thamjariba pandam sing asi akoi maikai sida khungakjariba akoi punamaki ayaba lawjaraga maikai sida leijariba CSO sing aduga maira paibi singi pulaki mangda akoi lenga ki maikai dagi thambira ko wafamdu na mayam na kangan jaraga mayam gi wari ki matungina yai amasung yai hadibdu ekoi elki BBM na decision logjagadabani masida ekoi gi lanai gi oina police ka natra MLA ga gariguma makhal amata gi da wari sanaraga yanaba porkhiba leike